Hello. Hello. Good evening, sir. Good evening, sir. Good evening. Sir. Akoi honorable CMO akoi myam punna phami kari hujik kamai kwain tawri pochei sing kamai adugi matang sum akoi myam punna phami nariba adu umtang khangdana tawjarakpani. Sir, hokje akoigi audience moi myam phambirabani na saroi sir aina hajaning baje hogi numai kapa kopa hujik se lep tuna leiri hujik akoigi lep tuna leiri aduna akoigi more ki loyo daji thengna no hona bada hujik kano central security forces singna akoigi awatpa amai ammunition singba akoida pire aduna akoi rai laina control tawba ngamani aduga akoigi saroina matam chana preventive measure lawbi basina akoi yamna nungai jaba phawe aduga akoigi damakta ne haina soper na chingba ready da thambire haiba tabada yamna nungai re aduga akoigi awar passing do soper da puwe abasu pubiro haina ai sage form da su ani ningsing jari security sing na su atoba central process na su akoi da cooperation pun na pi dana akoi ga punna samina na ba haibagi step ta hoji leminare haina sada tamninge Fare yam nungai jare adudi ai honorable CM da haijarage aduga tekta kaidana mayam punamak ninghanna leitana kano tawbiyo na mayam da su umtang panbiyo akoi security personnel sing da su sumaina honorable CM na amasung cabinet colleague mayam na hangi na sumaina umtang paw umtang pibiyo mayam da su ana haibadu ma ai loina ma aigi mureda leiba aigi officer men sing loina su aina madugi message ai pass torage punamak saroina matam chana preventive measure lawbi dana akoigi tawbirakpaje yam nungai jare sir aina sar mayambo thagatpa phongtok jari sir Thank you.